ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯅꯤ, ꯁ꯭ꯌꯥꯝ ꯑꯃꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅ꯭ꯌꯨ ꯌꯔ ꯕꯥꯕꯥꯏꯒ ꯅꯛꯁꯜꯂꯛꯄꯒ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯠꯅꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯕꯥꯏ ꯅ꯭ꯌꯨ ꯌꯔꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯍꯟꯁꯤ, ꯄꯨꯟꯅ ꯃꯤ ꯈꯔꯁꯨ ꯌꯥꯝꯃꯟꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯐꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯅꯤꯒ ꯁ꯭ꯌꯥꯝꯒꯅꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗ ꯐꯣꯟ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯐꯣꯜ ꯑꯗꯨ ꯑꯣꯛꯈꯠꯇꯨꯅ ꯈꯣꯟꯖꯦꯜ ꯈꯔ ꯅꯦꯝꯂꯞ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯀꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ, ꯏꯃꯥꯟꯅꯕꯁꯤꯡꯒ ꯂꯝ ꯑꯃꯗ ꯂꯩꯔꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯜ ꯑꯗꯨ ꯊꯝꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯐꯣꯜ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯃꯅꯤꯒ ꯁ꯭ꯌꯥꯝꯒꯅꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯕꯤꯔꯝꯃꯤ꯫ "ꯌꯥꯗꯦꯀꯣ ꯃꯤꯒꯤ ꯃꯆꯥꯗꯤ, ꯅꯨꯄꯤ ꯀꯣꯏꯕꯒꯥꯁꯦ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯇꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯊꯨꯝꯅ ꯈꯪꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯃꯅꯤ, ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ? ꯅꯪ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯅ ꯃꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯁ꯭ꯌꯥꯝꯒꯤ ꯋꯥꯍꯪ ꯑꯗꯨꯗ, "ꯈꯪꯗꯦꯗ ꯚꯥꯏ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯅꯕꯥꯅꯤꯅ ꯄꯨꯟꯕꯁꯨ ꯍꯦꯜꯂꯤꯗꯨꯗꯤ, ꯅꯪꯅ ꯈꯪꯗꯕ ꯋꯥꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯗꯣꯔꯤꯒꯦ? ꯑꯗꯣ ꯚꯥꯏ, ꯑꯩꯁꯨ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯪꯅꯕꯁꯤ ꯀꯌా ꯀꯨꯞꯅ ꯊꯤꯖꯜꯂꯨꯗꯦ, ꯏꯁꯥꯗ ꯀꯌꯥꯁꯨ ꯍꯩꯅꯖꯗꯦ" ꯈꯨꯝꯃꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯅꯤ ꯑꯃꯗꯤ ꯁ꯭ꯌꯥꯝꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯕꯣꯔꯣꯏ ꯄꯥꯟꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕꯤ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯆꯤꯊꯅꯔꯤꯕꯗꯨ ꯃꯕꯥꯅꯤꯅ ꯉꯥꯏꯔꯝꯃꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯅꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯕꯗꯨꯅ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯃꯇꯝ ꯂꯧꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯍꯦꯔꯥꯆꯟꯗ꯭ꯔꯗ, "ꯚꯥꯏ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯁꯜꯂꯣ, ꯍꯣꯔꯦꯟ ꯅꯌꯨꯝꯗ ꯌꯧꯔꯒ ꯄꯦꯟꯅ ꯁꯥꯟꯅꯖꯔꯣ, ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯅꯪ ꯉꯥꯏꯔꯛꯂꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯂꯝꯕꯦꯜ ꯑꯗꯥꯏꯗ ꯇꯥꯕ ꯅꯨꯡ ꯃꯆꯥ ꯈꯔ ꯈꯨꯜꯂꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯦꯔꯥꯆꯟꯗ꯭ꯔꯗ ꯊꯣꯝꯃꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯥꯒꯤ ꯐꯣꯜ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨꯗꯤ ꯕꯤꯖꯤ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯜꯂꯝꯗꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯐꯣꯜ ꯑꯗꯨ ꯊꯅꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃꯗꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯅ ꯃꯅꯤꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯅꯤ, ꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯨꯕꯅ ꯐꯔꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯪꯕ ꯂꯥꯛꯄ ꯇꯥꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯁꯥꯏꯗꯨꯁꯨ ꯉꯁꯥꯏ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯋꯦꯇꯤꯡ ꯂꯩꯍꯧꯕꯅꯤ, ꯀꯣꯜ ꯕꯦꯛꯁꯨ ꯍꯜꯂꯛꯇꯦ, ꯑꯩ ꯑꯃꯨꯛꯇꯒ ꯇꯧꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯁꯨ ꯐꯣꯜ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤꯗꯤ ꯀꯣꯜ ꯋꯦꯇꯤꯡ ꯂꯩ ꯍꯥꯏꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯁ꯭ꯌꯥꯝꯁꯨ ꯃꯁꯥꯗ ꯁꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯀꯅꯥꯒ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯁꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯈꯟꯅꯔꯨꯗꯅ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯏꯃꯥꯟꯅꯕ ꯂꯝꯕꯨ ꯑꯁꯤꯅ ꯐꯪꯖꯗ ꯆꯥꯛꯆꯥꯗꯧꯅ ꯀꯔꯥꯏꯗꯒꯤꯅꯣꯁꯨ ꯈꯪꯗꯦ ꯅꯨꯄꯤꯅꯦꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗꯦ, ꯃꯥꯒꯤꯁꯤ ꯏꯕꯥꯅꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ, ꯂꯥꯛꯑꯣ ꯚꯥꯏ ꯍꯥꯏꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ ꯍꯦꯔꯥꯆꯟꯗ꯭ꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯛꯄ ꯃꯈꯣꯜ ꯑꯃ ꯃꯅꯤꯅ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯛꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯒ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯄ ꯃꯈꯣꯟꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯁ꯭ꯌꯥꯝꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯁꯤ ꯑꯩꯒ ꯈꯪꯅꯖꯕꯤ ꯑꯕꯦꯝꯒꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯀ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ, ꯃꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯕꯖꯥꯔꯥ? ꯍꯦꯔꯥ, ꯑꯣꯏꯔꯝꯃꯣꯏꯗ, ꯑꯗꯨꯒ ꯇꯧꯔꯝꯃꯒꯗꯤ ꯃꯥꯁꯨ ꯈꯨꯗꯛꯇ ꯁꯤꯔꯦ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯗ, ꯚꯥꯏ ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ, ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯏ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯊꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯑꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ, "ꯐꯣꯟ ꯊꯝꯃꯒꯦ, ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ" ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯝꯁꯤꯜꯂꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯁ꯭ꯌꯥꯝꯅꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁꯠꯇꯣꯛꯑꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯌꯥꯝꯒꯤ ꯅꯨꯄꯤꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯆꯩꯕ ꯍꯧꯔꯝꯃꯤ꯫ "ꯀꯅꯥꯒꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ? ꯅꯪꯒꯤꯗꯣ ꯑꯩ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯉꯥꯡꯉꯝꯃꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯍꯦꯔꯥꯆꯟꯗ꯭ꯔꯗꯤ
mayum mapa yaudringai gari adu khamu thabak ama leire ma kumthahurage hairakhi manisu gari adu khamaga Herachandra da lehuru ko bhai hayeng amuk thengnarasi hairami adubu Shyam di magi nupiga kana kana awaya kum tawnaduna khanarami Herachandra su mafam aduda lehauki nongnini leiragadi chahigi aroiba numit bye bye numit su oirakhi numit adu Shyam hoigi yumgi nakanda labuk lamhang ama lei mafam aduda makhoi mamanaba mari manga amaga Shyam mani Herachandra makhoi pulapna mioi taret nipan mu ahing leknaba sem sarami numidang makhoina thaknaba yu su khulladuda phangba afaba yu machin kharasu lokselaga thanami numidang waram tasalakpadagidi makhoichu sayen thungkatpa haurami nakallamadana yu thakatpa haurakhi mayamdugi marakta Herachandra di khara yawbo yawdaboi tawduna phone masak khangdabi nupi eduga wari edum sarga leirami magi matoduda mayamsu loina saungnarami Herachandra na phone da wari hek sabaga su Shyam na magi nupi da phone tawbada busy natraga waiting da hairakhi babagi numidang hingadumadi makoisu yu taptana thakselaga ahingi pung baro taba ngairami Shyam su numit aduda mathwai nungai mantabadagi yu taptana thakselaga masinda magi nupi gi maming pallaga lamhang aduda masin thiraga kana kana laurami ngayak lerega di pung baro tarakadore Herachandra su magi phone adu thamaga ngasai wari sanaring da chaba thakpa kaya ya haujabanina matomda sa khara kolaga nongna yu thakpa muk haurami pung baro hek tabagadi makhoi mayam su happy new year haidana lamhang adu da kanna lawba haurami Herachandra su matomda yu puthakta thaksalubadagi masada yu pangkhai ngaukhallakhi mayam su lawbu yaba lawnaramaga yu ngaman khiduna loina tumnakhi Herachandra su phone da message haibet thanaramaga uithakiba khangauti kona makhoi mayamna tumna khraba matung Herachandra gi phone aduda maga hek hek wari sanaba nupi adu ahing aduda amuk call toksilakhi tawbadabu Herachandra di yu ngaman khiduna phone adu lakpa masada khangjaramdi mayam su machinda choron phalon pulon da lolaga tumnari kona di Herachandra gi phone adu sum khingakpadagi Shyam na mikap hek thorakpaga thingnakhi maduda Shyam na phone adu taplongna paikhalaga kanano tawrukpibasi yengubada phone adu da save tawramiba nupi maming adudi isal haidana save tawrami ngayakti Shyam su wakhanda phone asibu paikhasira paikhalloisira khalami adubu kona di nahandagi imanaba Herachandra gi phone da tawraktiba nupi asi masak amukta di khange haidana phone tawraktiba adu taplongna paikhalami aduga tuminna leirami patamadu da nupi eduna Herachandra da kaino ngasaidagi phone paikhatrisibo da Shyam di tumkhrabo hangakhi nupi edugi khonjel adu tabada Shyam di masada mai haukhei saurakhi tawraktiba nupi adu su maga sahi manga sumna khangna jarakpi abem haiba nupi adu oiramki nahandagi sumana khara khara chingnarka lakpadu asengba mak oiramki Shyam su wa machet amata ngangdi phone adu muthalami aduga magi koibada kuyeng kuyeng yengba haurakhi maduda makhoina science semagi thang ama Shyam na urakhi thang adu Shyam na taplongna paikhalaga papanda thokke hek tawrakpada Herachandra su mapasa na tumba haugalakhi aduga Shyam da Shyam aigi phone di karai da chatkre ai mapanda mukta thokigi nangna tumdrisina kaidawraki hangakhi Shyam su karimata khumdi mamai adu leithoktuna makuta thang adu pairaga mathabak mapada loselaga thammi tanja adu da Herachandra su mapanda thoraga nisa su khara wangbaga Shyam da phagioi keiwei sumna hairakhi Shyam natuna phone pairaktrabo haujik mayumda chalu siro hairakhi wafam aduda Shyam di hanadagi yuga khara ngawbaga masada su khara sauningaga leibaga mana pairiba thang aduna Herachandra gi mangaksam mapada sauningboy keiboy hairakpada thang aduna Herachandra gi mangaksam adu lenkhi madudagi Herachandra su mapira senduna mangaksam-dagi i kam thoraktuna khudakta mamai adu lemai da uppaga taakhi matau kyasida Shyam su ngehakti sauningboy keiboy Herachandra bu munna yengaga lei kona wakhan tarakpadadi Shyam su mana tawribasi karino khanglakpadagi masada akiba pakhat thukatpa poklakhi kona di Shyam na masidi ai soidana jail da changani isada su i khara chongkhre masidi ai yum phawbada changuraga purit phirol asi hongtu urage aduga mafam asida khangjanadaba saraga amuk tumsan khrage khalakpadagi Shyam su mayamna yu ngauraga tumnaringai cherak aduda mayum sunakpaga mayum tamna hathu atu hinga tu da lakpa horami aduga magi kadagi purit phiron hongtu aga mu mafam aduda laaga khangjanadaba saraga mayamdugi marakta sangaga tumselami nongalamdai mikup adudadi manina tumba hogalakpada makhoina hing lekpagi
खल्लिबा दंबोर अदुगी नाकंदा ई खरा ताबा उरखी मनीसु अहांबददि करिसु खंदना मपांदा हेक थोरकपदा मागी मरुप हेराचंद्रदी ममाइदु लेमाइदा उप्पगा तारगा सीदुना लेइबदु उरखी मदुदगी मनीसु मसादे थक थकटखिदुना मपांदगी कन्ना लाउरखी नखोय कना कना लेइबगे हेराचंद्र करिनुमा तौरे लाउरमी मयामसु मनीना लाउबदु ताबदगी फागी ओरिबोय नुंगदुना तुम्बदु पाक पाक हौगलमदी कोनदी मनीना पाखतपा मतौगा लोइनना मयामदुगी मरक्ता चेंसिलागा मपी इरा चेंदुना वा nganगakpadagi mayamsu mapanda thorokna yengubada awainana Herachandradi ihingna hinga loinana makhada mamaidu uppaga siduna leiramki madudagi mayamsu pungangaki Syamsu khangjanadaba saraga Herachandrabu kolaga kapsanarami konadi Syamna mayamda sumna hairami yengu akhoi mayam maraktagi Herachandrabu hatpa miyoy amadi yawri madusu akhoina amata haidoknadrabanina hojikti akhoi loina senarani खुनगी मियोसिंगनसु थौदोसे खंख्रबदी अखोय नोयगी युम कै मै लोइना थादोख्रनी खुलसिदासु अखोय लेबा यारारोय मदुना नोंगालक्त्रिङै लबुक असिदा मी लाक्त्रिङै हेराचंद्रगी असिबा हक्सांग असि अखोयना हौजे हौजिक लेपेबा मफम असिदा लुना तौरगा फुमजनख्रसि मदु ओइरगदि अखोय नोय अमता सेनारारोय कोना मयामना थिनरक्लगसु मागे असिबा हक्सांग असि थीबा फंगजबदी अखोयदा कया खुदोंग थीबा तारारोय हैरमी Syamgi wafam aduda mamanaba sing adudi amata yaramdi madu oiba yaba wa nati kaidawagi akoina mayamda sengba haibada kiduribanu akoina hatpasu nati madugi mahut atopa pambay ama thisi hairaki tawbadabu makoi masen ngahak sum wakal tongnaringai labuk aduda miyoy ama ni sum lakpa urakpadagi Syamna mamanaba sing aduda hauze akoi matam leitri ayumdagi yumpak ama anida laurukigi ngahak leragadi yumgi miyoy singchu tumba hauganara ani haiduna Syam mayum lomda satki aduga yumpak ama ani purga laktuna mamanaba singaduda pirami aduga Herachandrabu phumnaba lebak tawbu hauro hairaki mayam sung hekti masada tawphumlapung khangdana Syamna hairibadu ilami masigi matung mayam changdana lebak adu takhairaga phit manga mukluna tawraga Herachandragi asiba haksang adu mafam aduda phumjalami lopham adusu Syam hoiki lopham oirami masigi matung makhoi masensu konamuk pau phongnarasi Herachandragi yumgi miyoysingna hangabasu madi ayuk ngatana mayumda hankre khumsi hainarami konadi Herachandragi mayumgi miyoysingna mani amadi Syamda Herachandra yumda hanjalaktre nakoigi nakta leibra haiduna hangba lakhi matam aduda makoisu hanadagi semdok sadokkiba wafam sing adu amatu oina sap manana khumami matau kyasida khungi miyoysingchu paw ase tanarakpadagi mayam changdana Herachandrabu thiba horakhi Syam sumana numid aduda litkiba phurit phiron amadi Herachandragi phol adusu mafam amada puraga mi udringai maina tumna thadoami Herachandra phungkiba makhoigi lopham adudasu Syamna mi khangdana ba haiduna isang napi thajalami matam kharadi police na makhoi mayambu tattana pharami wahang pahangi damakta Syamga Herachandraga na khangnabi nupi adusu police na phaki tawbada bo asiba haksang adudi thiba phangdabana achumba chap chaba langla langjin thidokpa ngamdabadagi makhoi mayambu police na loina thadorakhi adubu tattana police na makhoi sing adu amuk hekta phaba lakhi asumna sahi amadi makhoi sing asi lephom sapung khangdana leirami konadi Herachandragi misi asi tamna tamna kaungnarakhi asiba haksang adusu thiba phangdana adumak leikhi adubu sahi anigi matungdadi Syamsu nahankhedi police na koiti thibadagi mani amagi mayumda leirubadagi mayum masengbada halakhi mana mayum hek yorokpagasu makhoigi yumgi khon mataidagi Herachandrabu phungkiba makhoigi lobo lophom madomda yengami mafam adusu hek yengbada masada thuk lauba ma pokhi jaga atuda Herachandrana lepaga mangonda saungna yengapagi matau amasu magi wakhana sagalaga urami maduda Syamsu masada hainaraktabadagi imungda sangakhi numidangi matamdasu mamaga mapagana Syamda sumna hairaki ibungo lophom mayamsigi marakta Paidom amadi insang napi thabada iphat phatte lebak sing adusu ngangnei naraga I dongna tawi napaga igasu mafam adomda insang napi thabadu phatte haidana hangalaga thammi madugi lophom jaga adu mingonda yonthokhrasira hangakhi wafam aduda Syamni masada swai laukhi maramdi mamaga mapagana hairiba jaga adu makhoi mayamna Herachandra phungkiba jaga adu boni ahingdumasu Syamna hingtumamdaida magi phol adu phaktuna yengubada sahi loramdaigi December ki date 28 oiramki matam aduda Syamsu mamangda mani amadi Herachandra makhoi humna
ꯕꯥꯏꯕꯥꯏꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯀꯣꯟꯅ ꯁꯨꯝ ꯈꯟꯖꯜꯂꯨꯔꯒ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ꯫ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯈꯪꯉꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯁ꯭ꯌꯥꯝꯒꯤ ꯃꯃꯪꯗ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯒꯤ ꯀꯧꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯚꯥꯏ, ꯕꯥꯏꯕꯥꯏꯁꯨ ꯀꯨꯏꯗ꯭ꯔꯦ, ꯆꯥꯛ ꯆꯥꯅꯅꯕ ꯏꯃꯥꯟꯅꯕ ꯈꯔ ꯈꯣꯝꯃꯨꯁꯤ꯫ ꯅꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯧꯐꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯅꯁꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯨꯝꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯈꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗꯒꯤꯁꯨ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯈꯨꯝꯖꯤꯟꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯡꯊꯪ ꯋꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯝꯃꯒ ꯁ꯭ꯌꯥꯝꯗ "ꯁ꯭ꯌꯥꯝ" ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯌꯥꯝꯁꯨ ꯃꯁꯥꯗ ꯀꯤꯖꯔꯛꯄꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯁꯥ ꯄꯨꯝꯕ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯗꯣꯜ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯑꯃꯁꯨ ꯁ꯭ꯌꯥꯝꯅ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁ꯭ꯌꯥꯝꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯐꯩꯖꯨꯞꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯃꯥꯟꯅꯕ ꯃꯅꯤ ꯑꯃꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔꯕꯨ ꯐꯨꯝꯈꯤꯕꯗ ꯌꯥꯎꯕ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯍꯧꯗꯣꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯅꯍꯥꯟꯈꯩ ꯌꯨꯝꯗꯒ ꯂꯩꯔꯨꯗꯕꯒ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯗꯁꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯌꯥꯝꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤ? ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯑꯩꯕꯨꯗꯤ ꯆꯠꯂꯒꯦ, ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯍꯥꯏꯕꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯩ ꯆꯠꯂꯦ" ꯍꯥꯏꯔꯝꯗꯨꯅ ꯁ꯭ꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯕꯥꯏꯕꯥꯏ ꯅꯨꯃꯤꯠꯁꯨ ꯑꯃꯨꯛ ꯌꯧꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯩ ꯉꯥꯟꯅ ꯊꯥꯜꯂꯒ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁ꯭ꯌꯥꯝꯁꯨ ꯇꯨꯝꯊꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯪꯗ ꯍꯦꯔꯥꯆꯟꯗ꯭ꯔꯅ ꯃꯄꯥꯟꯗ ꯁꯨꯝ ꯀꯧꯊꯣꯔꯛꯄꯗꯒꯤ ꯁ꯭ꯌꯥꯝꯁꯨ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯁ꯭ꯌꯥꯝꯅ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯉꯥꯏꯍꯥꯛꯇꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯈꯣꯜ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯔꯛꯂꯤꯕ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯕꯥꯏꯕꯥꯏꯒꯤ ꯆꯥꯛ ꯆꯥꯅꯈꯤꯕ ꯍꯦꯔꯥꯆꯟꯗ꯭ꯔꯕꯨ ꯐꯨꯝꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯣꯏꯔꯛꯈꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯃꯁꯥꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯂꯧꯕꯨꯛ ꯑꯗꯣꯝꯗꯁꯨ ꯃꯩꯉꯥꯟ ꯑꯣꯏꯅ ꯊꯥꯜꯂꯒ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯊꯣꯔꯛꯄꯗꯒꯤ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯈꯤꯕ ꯂꯧꯐꯝ ꯑꯗꯨꯃꯛꯇꯗ ꯃꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨ ꯕꯥꯏꯕꯥꯏꯒꯤ ꯗꯝꯕꯨꯔ ꯈꯜꯂꯒ ꯆꯥꯛ ꯆꯥꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯏꯉꯛ ꯉꯛꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯗ, "ꯚꯥꯏ ꯁ꯭ꯌꯥꯝ, ꯑꯩꯈꯣꯏ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ, ꯂꯥꯛꯑꯣ ꯁꯤꯗ, ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯎꯕ ꯐꯪꯉꯨꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯥꯅꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤ, ꯂꯥꯛꯑꯣ ꯚꯥꯏ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ" ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯇꯧ ꯀꯌꯥꯁꯤꯅ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯅ ꯁꯤꯜ ꯂꯥꯡꯉꯤꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯃꯈꯥꯗ ꯐꯝꯗꯨꯅ, "ꯚꯥꯏ ꯁ꯭ꯌꯥꯝ, ꯅꯪꯕꯨ ꯑꯩꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯗꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯥꯗ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯐꯝꯃꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯃꯃꯥꯏ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯁꯛꯐꯝ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯁ꯭ꯌꯥꯝꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯃꯈꯥꯗ ꯇꯨꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅꯁꯨ ꯀꯣꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯕꯗ ꯖꯒꯥ ꯑꯗꯨꯗꯤ ꯏꯃꯝ ꯃꯝꯃꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯥ ꯃꯇꯣꯝꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯁꯨ ꯀꯣꯟꯅꯗꯤ ꯃꯗꯨ ꯈꯪꯉꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯆꯦꯜꯂꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯁꯔꯨ ꯁꯌꯥꯡ ꯑꯣꯜꯂꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯨꯄꯥꯏ ꯄꯥꯏꯗꯨꯅ ꯁ꯭ꯌꯥꯝꯗ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯜꯂꯛꯈꯤ꯫
ꯁ꯭ꯌꯥꯝꯁꯨ ꯃꯇꯧ ꯀꯌꯥꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯌꯥꯝ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯃꯤꯔꯥꯂꯝꯕ ꯑꯣꯜꯂꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯌꯥꯝ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯍꯦꯔꯥꯆꯟꯗ꯭ꯔꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯤꯕ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯠꯆꯗꯦ, ꯕꯥꯏꯕꯥꯏꯒꯤ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕ ꯂꯥꯟꯊꯣꯛꯆꯕꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫